Akaswani Imphal Ningthoukhongjam Suni na pau pazari. Ukhrul jila da pangthokadaba Sirilili Festival da Maitai sing kukitaba mafam sing phauduna lakpa yaroi haina social media da phongdokluba KSO Delhi gi President Phauza Khup Guiti gi mathakta Churachandpur Police Station na FIR ama lakhatkre. Manipur Police na social media da thagalakpa warot amada hai MUSC phananaba police na manak nakpada leiba jila singda thibu humagi thabak yamna kana changsile. Yumthangnariba Mizoram, Assam, Nagaland amasung Meghalaya gi police dasu MUSC atubu matamda phanaba honabada mateng pangbinaba haijakre. Sirui Festival yawba lagliba singda asoyangam thokandanaba tangai phadaba sexual thawrang sing lokhatle haina police ki pau asina makhatari. Tha asigi kundagi hauduna Ukhrul jila da pangthokadawriba Sirui Festival manungda lambi ka hena chinbagi awaba mayoknadanaba District Magistrate Ukhrul na lambi chatok chashinda ahungba kaya thamkre. Additional District Magistrate Ukhrul Poni Makana Thorokpa Chirlamana Hai Tha Sigi Taramapaldagi Kunmanga Phauba Ukhrul Saharda Pochai Puba Achauba Gari Sing Chathokasin Tawbada Athingba Thamle Saharasida Lalolitik Tawriba Miyoi Sing Lanai Miyoi Sing na Lambigi Mataida Thamliba Yum Sabada Sizinaba Polam Sing Atu Matamda Lokthoknaba ADC gi Chirlasina Makhatari Malem Getai Mapam Sing da Pangthoknabagum World Hypertension Day Thauram ngasi Rajya Sigi Mapam Kayadasu Pangthoknakre Numidasi Imphal West District Health Mission Society amasung Upper Primary Health Center Singzamai na sinduna Irom Yumjau Lairembi Community Hall Singzamai Pura Makhongda pangthokre. Thormadu da wangangbada Chief Medical Officer Imphal West Dr. NG Dayabati Devi na hai Aikhoigi haksang phana thamnabu honabada chang naina BP check tawba amadi test tawbagi tangai phadaba lei. Miyamna lekai da leiriba asau worker singi manakta chatuna makhoida sarkar na piriba BP instrument sizinaduna toina check tokthokpa yai. Dr. Dayabati na hai. Akhoi asa singthida akhoi sarkar ni BP instrument loinabak masada leibane aduna singjamegi office ta chatraga su oida hairaga BP check tawbiraga BP check tawi haraga su takai sasan thakseluraga walking chatluraga sanaruraga BP check tawbiyo hadana hek changjan bidaba adagi asinganggongda su adungai moi mayam pulluraga Dr. Leiramani na si ita tawba pung tara hindi tara mathoy hindi hek hawduwaga tawbado adu tawbidaba madu asumpa natiko. Numidasi Sandil Jila dasu District Health Society amasung Non-Communicable Disease ani na punna sezuna District Hospital Chandil na pangthokre. Kaksing Jila da District Health Society amasung NCD na sinduna World Hypertension Day gi thawram CIC Kakching da pangthoke. Thawbal Jila gi oina YK College Wangjing da NCD amasung District Health Society Thawbal na sinduna numit asi pangthoke. World Hypertension Day gi thawram asi Tamenglong amasung Jiribam Jila sing da su pangthoke. Khetrigao Kendra gi MLA Sheikh Nurul Hasana Kendra sigi Khetri Awang Lekai gi Turial Torban sing yengsinkre. Khongsara da Water Resources ki Additional Chief Engineer SC Executive Engineer na chingba sing loina ki athuba matam da Turial gi Torban sing asi semjilagani haina department gi miyoi sing na MLA da thajaba piramke. India Meteorological Center Imphal na hairi lakadawriba numit mari mangani asida rajya sigi mafam ayambada akanba nungsit amadi akhak araw ga loina na nong chugani. Tamenglong Senapati Jiribam None Churachandpur amasung Ferjol Jila singdadi akanba nong churba yai hairi. Uparashtrapati Jagdeep Dhankar na hairi Bharat ki mipum khudimangna lebak asi ngak senbagi thokdang logodabani. Nai Delhi da Jaipuriya Institute of Management gi chahi gi convocation thorum da saruk yaraduna Sri Dhankar na hai lalolitik commerce trade amasung industry gi lamna lebak asi gi samasya singda mariba thokdang lori. Mangna hai Operation Sindur mai pangna sathakre masina lebak asi gi santi thugaiba miyoi singda chapchaba paukhum piduna lebak asi gi matik magun utkre. Sri Dhankar na hai lebak asi gi miyoi khudingmangna jati gi sel thumgi damakta chapchana khanduna thabak tawba matam yaure. Angang singda mama lebak nungsiba kathokpa masung lebak asi gi tawgadaba thokdang singi matangda chapchana takpi tambibagi matam yaure. NIA na Miyamdagi namduna sel khaibada chenaba amasung Maharashtra gi Pune da lisingani kulhumdoida IED pokhai henbada mapungoiba thokdang loba ISIS ki miyoi ani phare makoi ani Mumbai International Airport ta Indonesia dagi Jakarta dagi lotuna halakpada phabani hairi. NIA na hai mara lerba miyoi ani asi chahi ani hena mirot oirobani pauloi jare.